ngasi numida waram phong khiba tuan ba manipuri si phong singdigi maroibi ipau sing myamna thamjigi ahan mada kangle paki maira news tagi khongga saraga lagaw khawbu singna police personnel singdigi AK-47 rifle ani munmagi thaudok thokre ngasi pangthokadriba diwali kumai ga mari lainana manipur gi tuan ba mafam singda lagaw khawbu gi manungsana porompat police station gi manungsana khurai lamnong kaithel urkul lambida lagaw khawbu sing thugai ba lakku Imphal East Police ki kangbu amaga lagaw khoramba miyoi singa ngarang numidang yamna sauna muna bathokre loinana lagaw khawba miyoi singna police personnel singa dugi AK-47 rifle ani munbagi thaudok thokre thaudo sing ngarang numidang pung 9 makhai khara helakpa matamda thokibani thaudo adu ba hakthengna uhobo miyoi singna phongdorapagi matunginadi ngarang numidang pung 9 makhai rom tarakpa duwai Imphal East District Police ki gypsy ani khurai lamlong kaithil meada lagaw khawri ba mafam aduna lakhi gypsy ani dudagi police personnel khara kum tharaglaga lagaw khawri ba miyoi singa dudagi sel lawno bo hanakhi madru lagaw khawri ba singa duna police ta piba senpham adu ya naraktabadagi police personnel singa duna lagaw maru madi layum mullaga gypsy da hapsinki masigi matungda khoisawnaraba miyoi singa duna omsinduna police personnel singdagi AK-47 rifle ani munbagi thaudo adu thokibani haidi nakalama romna thaudo sigi matangna police tagi phangwa pawgi matung inadi mafam aduda miyam omsinduna lagaw sanaramadi lagaw sanaba khudak lepnaba Imphal East ki police team aduna khangankibani maduda usit thawoida utuna sel lawro duga thuna sakhro hairakpadigi lagaw maruga layunga police na mulaga puna bohona bada thaudo adu thokibani haidi Press na phangwa pawgi matung inadi police personnel singdagi lagaw khawba miyoi singna mulli happy AK-47 rifle ani edu khudakta police personnel singna khusinakre loina thaudo adugi matang nakal ani makta yasinaba purakre haibasu taba phangli atopa pawmana khawdok luraba phabom kya ising irolungda lupa yawnari Haukibo October 19 gi ahingdagi leptana surakhiba nongna maram oiraga kombi kendragi manungda leiba tuan ba lakon kya da khawdok luraba phawbom kya ising irolungda lupa yawnari aduna raumi kya di kokto kut haptuna khangba yawnari oiriba phiba misigi matangna kombi municipal council gi hanagi vice chairperson wahengba bobisan hai kombi kendragi manungsana leiba maroeba lakon kya da ngana hunkiba phawsing phawlokpagi matam yoraktuna khawdoklaga thamba kaya yauri khawdokluraba phawbom sing adu handak chukhiba nongna maram oiraga ising thomjinbadagi laumi sing ningba kayo haibadu waire amaramda khawbagi matam yoraklaba phawsing sari tatpagi phibamda leibadagi khawba matamda phaw yamna mangbagi phibamda leire oirakliba phibam asida agriculture department ami yeng sangmiduna kombi lautombi lamlai kenelasi khuga turel yauna tengthokpiu masina kombi lakongi laumi singa sahi amada ani ahumdaki tadana mayoknaribi ising isaw adusu phanayamna kokhanba ngamgani hainasu bobisana makhatana phongdoki amaromdana Delhi da ningol sakobugi thoram pangthokadori Bharat ki konung oiriba Delhi gi tuan ba mafamda lairiba Manipur gi ningol oibisingbu ningol sakobu organizing committee Delhi ni sinduna training the bond of love within married women and their paternal families haiba thimda yumfamoiduna mathang tha November 3 ta ahum suba ningol sakobugi thoram New Delhi da leiba GLT Saraswati Bal Mandir School Nehru Nagar da pangthokani haidi ningol sakobugi thoram asida Mahila Samanabiya Rashtra Sevika Samiti All India Co-Convener oiriba Susri Bhagyasri Sathayana Chief Guest oiduna Guest of Honor oina Kasamthong Kendra gi MLA Sapam Nishkanta madi Kairao Kendra gi MLA oibitana tana Manipur lenga ki Planning and Development Authority ki Chairman oiriba L Rameshona Saruk yagane haidi Thauramasiga mari leinana Lucky Ningol of the Year 2022 khanba Lucky Draw mas pangthokani Ningol sakobugi thoram loiraba matunu numidasigi numidang wairam pung 3:30 taba matamda thabal chongbugi thoram amasu ningol sakobu organizing committee New Delhi na sinduna pangthokani haidi atopa pawmana lamdam sida ITI taramathui leibigi manungda amani khak mathau tori Manipur gi senthok lambi kya purakadoriba ITI sing BJP legakna hingat hanana ba khona phamtoi Sarachandra lamdam sigi senthok lambi kya purakadoriba Industrial Training Institute ITI singasi hingat hanba pami Paliba BJP gi lengan athubada miyeng sangbiyo haina Manipur Pradesh Congress Committee MPCC gi General Secretary P Sarachandra na phongdokre wapamasi MPCC gi thomisung ngarang Noney amasum jiribam gi ITI sing yengsilubaga mari leinana ngasi Congress bona pangthokpa pawgi miphamamada MPCC gi General Secretary P Sarachandra na phongdokibani
पाउगी मिफम अदुदा MPCC की जनरल सेक्रेटरी पी सरचंद्रन हाई लमदम असी अचौब फैक्टरी अमसुम इंडस्ट्री लेती मरम अदुना लाइरिक लैसु होइरब नहासिंग थबक फंगबगी खुदोंचाबा लेती लेंगांगनसु लैरिब नहासिंगदा थबक पीबा ओइथोक्तबा मरमना ITI सिंगदा ट्रेनिंग पीदुना मसागा सानाबा स्किल अममम पीबा तंगाय फदे मसागी स्किल अमदि तोवान तोवान बहाइसिंगबा कयाना एंटरप्रेन्योर अमा ओइदुना स्मॉल स्केल इंडस्ट्री अमदि कॉटेज इंडस्ट्री हांगलगा थबक पीबा नत्रबदि हौरक्लिबा नहासिंग निंगबा कायबा हाइबदु ओइगनि अदुबु लूरिबा नहासिंग ट्रेनिंग पीगदोरिबा ITI सिंग अमत निंगथीना मथौ पांगथोक्थ्रे लमदमसिदा ITI तरागा मथुइ लेबिगी मनुंगदा अमानि खक्ता मथौ तौरी ITI सिंगना मफम खुदिमक्ता अचौब थौदांग लौरी मपालमगी तोवान तोवान इंडस्ट्रीगी अफावब साइंटिस्ट कया कौदुना लमदमसिगी नहासिंगदा ट्रेनिंग पीदुना तोवान तोवान पुथोक्या पुथोक्तुना सिनमिलोन हेंगत हनबदा मतेंग पांगी सैसिगी हौकिब सेप्टेम्बर थादा पाउक्सी अमदा नोनेगी ITI सि साबा होरमलगा थबक लेपख्रे हाइना फुंगदोरकपदगी येंगसिन खोंगसत अदु सतखिबनि येंगसिन खोंगसत अदुदा नोनेगी ITI यावना सतलिबा लंबी अदो मोंगसोंग अमगुमना नपि यामना सोंगी मफम अदु यौबदा लैरमलिबा फिबम अदु उबदा अंगकपा पोखि मफम अदुगी मियामदा हंगबदा इंस्टीट्यूट असि कुमजा इंग्लिश अनिगा कुनगा मथोइदा साबा होखिबनि हाइना फुंगदोरखि अदुबु मफम अदुदा खिलमलिबा फाउंडेशन स्टोन अदुददी इंस्टीट्यूट असि लुपा करोड़ मापनगा लाख यांखै संग साना मणिपुर चीफ मिनिस्टर एन बेरेना कुमजा इंग्लिश अनिगा कुनगनिथुगी जून तरागा हमदोइदा ओरेक युम तम्मी हाइना थारमी लैरमलिबा इंस्टीट्यूट अदुगी फिबम अदुरी सुपनगी तरागनिथुई गी योट मरी खकना पिलर ओइरगा लैरमी हंदक्तसु जून कुंथ्रारा नोनेद इपिसेंटर ओइदुना लैंडस्लाइड थोकपदगी मियोय कयागी पुंसी मांगिबसु लेख्रे मसिमक्तरा तरागनिथुई गी योसै मरीना पिलर ओइदुना सरमलिबा बिल्डिंग असिना अमुक मियोय कयागी पुंसी मांगनगदोरिबनो लमदम सिद सेंटरना थादरकपा पैसासिंग अंगम मथौ इंजीनियर अमरी ऑफिसर मयाम पुलगा मंगलिबसि मिसम मियामनदि कनादा वोकट कनेखि पाउगी मिफम अदुना मांगना जिरी लंबीगी मतांगना फोंदोखिबदि जिरी लंबी ngasisu angakpa phibam amada lehauri mahakna manipur phajare singapore ole haribisi karamna haribano lairiba lambi thongi phibam asi amukta kupna yengsen biu jeri ITI asi kumja english aniga taragani thoigi me phawgi manungda palamba congress lengana lupa crore mari lakh yang kai sangna phajana sengbalamle adubu sai taragi manungno oiramniba phibam adudi akiba masangni building sing thong thongnau amata yaudre mi lebi yabigi phibam natre मरमदुना लमदम सिगी नासिंग थबक पीदुना सिटमिलोन हेंगत हननबा ITI सिंग पालिबा BJP लेंगासिना मियेंग संगबिदुना अथुबा मतमदा हेंगत हनबियो हाइना MPCC की जनरल सेक्रेटरी पी सरचंद्रना मखाताना फोंदोखि अतोपा पावमना सनामी लाइनिंग असि यूनिवर्सल ओइबा ताइबंग पाना सिदा लैरिबा थवाई पान खुदिमंगना लौजबदा कानाबा पीबा ताइबंग लिसनी सनामी लाइनिंग की पोकपा लुहोंगबा मसुम कोरौ नोंगाबगी थौरमसिंगी मताना ngasiदगी हौदुना नुमित तरागा मंगानी सुपना सथगदबा रिड दी पेसियस हाइनमिंग थोनबा वर्कशॉप अमा लाइनिंग थौ सनामी टेंपल बोर्ड अमदि मणिपुर यूनिवर्सिटी असिना पुनो खुसनदुना ngasi हियांगखोंबान उफोंग युमफमदा पांगथोखरे लोइनना सनामी लाइनिंग असि यूनिवर्सल ओइबा ताइबंग पान असिदा लैरिबा थवाई पानबा खुदिमंगना लौजबदा कानबा पीबा लाइनिंग लिस्ट अमनि हाइना थौरमसिदा सरुक याखिबा राज्य सभा की मेंबर निंगथौ लैसेम सनाजावना फुंदोखरे निंगथौ लैसेम सनाजावबदा मखाताना फोंदोखिबदि सनामहि लाइनिंग असि यूनिवर्सल ओइबा लाइनिंगनि मैते खोइ खक्तनति लाइनिंग असिगी वांगुलोन असि थाग यामना वांगी ताइबंग पान असिदा लैरिबा थवाई पान खुदिमंगना लाइनिंग असि लौजबदा कानबा पीबा लाइनिंगनि ngasi pangthokliba thauram asi yamna marueba mani thauram asi pangthokpa thengolabani maitai singoina di pokpa luhongba madi siba haibasi khaktanati poktringai digi hauna angang aduna mamagi poknungda lairingai matamdagi hauna laison tinson haurabani siraba matungnasu common phiroina singba pangthoklibani aikoi maselgi marakta ani thokpi satnabi ma leibigi mami ma taribasi lehengumsi थौरम अमा सिनबदा मतमगी ममल खंगना पांथोकनबो होनसी खेनबा पुनमक थादोक्तुना फुरुप असिबु सखोनबगिदमा काथोकपा मगा लोइनना थबक पाइखतमिनसी हाइना निंथौ सनाजावला सेमन मखाताना फोंदोखि ngasiगी थौरम मदुरु सरुक याखिबा कैब NPD मिनिस्टर एल सुसिनद्रोन हाइ मैतै ओइना पोकलबदि फुरुप असिगी सखोनबा अंगम अंगम थौदांग सिंग लौमिनसी आइखोइना आइखोइगी आइडेंटिटी खंगद्रबदि कनामतना खंबिगदब नथि आइखोइ मसेल अमत ओइना पुन्दुना फुरुप असिबु सखोनबो होनसी लाइनिंग थौ सनामी टेंपल बोर्ड की हौजुक लैरिबे हियांग खोंगबालगी मफमसी पाक्थोक साथोकपगी मथौ लैरगदि महाकी मैकेदिगी पांगबयाबा मतेंग पांगनी सनामहि लाइनिंग असि मिया पुनमकिनी हाइबसी काउगुमसी हाइन मिनिस्टर सुसिंद्रोन मखाता नाइखि ngasiगी थरमदुर सनामहि लाइनिंग सलिबा इमुंग अमगी सना पथा
ताकपा सना पथाप हाइना मिंगथोन लाइरिक अमदी सथगदरिबे वर्कशॉप अदुगी मटेरियल सिंगसु फोंखी ngasi थौरम अदुदा केप एनपीडी की मिनिस्टर एल सुशिंद्र राज्य सभा की मेंबर निंगथौ सनाजाबा लेसेंबा कैराव केंद्र की एमएलए एल रामेश्वर अमदी मणिपुर की यूनिवर्सिटी ऑफ कल्चर की वाइस चांसलर प्रोफेसर पाउनम गोनिंद्रोना मथंगसिन चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुक याखियारी मखा सतरकपोइना तोपा पावमना फुबलागी अहल सिंह अक्टोबर थागी पेंशन येंथोखरे अहल ओइरकलाबा सुबो नोम ngamlaktraba matamda miremni haidana old age home singda thamjinbigi hainabesi toklasi ts roman thaunaujam saw memorial charitable trust singjamaina sinduna bisnupur district ki manungsana leiba pholagi khangalaba ahal singda october thagi pension ngasi entokre loinana ahal oiraglaba subo noma ngamlaktraba matamda miremni haina old age home singda thamjinbigi hainabesi hongdokpu matam oire haina trust asigi managing trust thaunaujam roman singana phongdokre pension yenthokpagi thoram madu phobola community hall pangthokpa asamba thoram amada yentokhi Trust asigi Bisnupur branch ki ngasi asamba thoram amaga loinana hangdokre loinana branch asigi ahanba thaupugadaba singsu khankre thoram adugo mari leinana wa ngangladuna trust asigi managing trust thaunawjam roman singana hai ahal oiraba singbu masa masu oiri bai khoina nungsi sana loina biba haibisi masa oi bai khoigi tangai phadabai thauni masa mo oina aikhoina angang oiringaida makoina sembirakpani haibise aikoina matam supada ningsingadabani masina aikoigi punsida mai pakpa ngamgadoribani hauziki mirolda ahalaman sing luna tauba haitabegi sanabi ma lairakliba si afaba khudam nate masi hongdokpagi matam oire ahal oiraba sing asina aikoibu mi oinaba sembiraktuna samasta miraktilhanba ngamlibani haibise aikoi khudimangna ningsingmina si hainasu romena makhatana phongdokhi maana makhatana hai ahal oiraba singidamak laingana tongan tongan welfare scheme kya haudokli asigumi scheme kya si ahal singi marakta khangdabadagi phangdaba kya si yauri lairik airaba na singna ahal singidamakta khanbiraga scheme singa si thidoktuna ahal singda kanaba phangana na bohonabagi tangai phadab lairi masisu ahal singda tauba seba oigedoribani ahal oiraglaba subono mangamlaktraba matamda makhoibu kanadraba miremni haidun old age home na thamjinbigi hainabi ama toina lairaklibi hongdokpigi matam oire wakolona si hongdokthriba makhai aikhoigi khunai si kaidawnungda sakhot lambida sangsinba ngamloi Trust asina honajariba khara si asigumbu wakolona si khara oirabasu hongdokpa ngamnabani miyam amadi laingaktagi khudongchaba launaba nati ahal singda sumna pension piba khaknatana makhoi narak yelakpada ana layengbadasu trust asina mateng kya pangduna lakli haiba wafamsu phongdokhi maang hai lengana naha singi damak tungan scheme kya marum hawdoktuna lamdam sigi naha rule singi phibam phokanaba leptana honari lenga ki thabak changbadasu corruption free ohengani hairiba simak lamdam sigi oina khwaidagi lepak phabani masida miyamnasu lenga ki khongtang asida cooperation pibirakani haiba thajai seminist and birani khongtang asibu trust asina thakatpa phongdorakli ngasi ki thoram madura social activist posangbam kunja bihari singa social activist laisan premananda singa madi atai miyo kya su sargya khiari Amaromdana National Pencak Silat Championship the Manipur gi sanarui singna overall team champion oire Indian Pencak Silat Federation gi miyeng makhara Jammu and Kashmir Pencak Silat Association amadi JNK Sports Council of Srinagar anina punna sinduna Srinagar na yumbu oiduna hokibo October 13 gi 14 faw pangthokpa National Pencak Silat Championship 2022 da Manipur team na overall team champion lobangam khre Championship aduda Union Territory amadi services yauna punna team kuntraga tarukna saruk yadu numit mari ni subna Srinagar da pangthokiba senior amadi Master National Pencak Silat Championship 2022 da Manipur gi sanarui singna gold mapan silver ama bronze medal ani punna medal taragani thoi lauduna Manipur overall team champion lobangam khibani Championship aduda Maharashtra na first runners up amadi Jammu and Kashmir na second runners up takre Amaromdana sagol sunumita nga sade haiduna ningol skobu thorom yeithokpa historical tradition bu khongoina bani wayaji memna thamjagi handaki ningol skobu si October 13 hiangai gi nini panba sagol sunumita tai miyoi kyana numit asida nga sade haiduna mathangi numit irai numita yeithoktuna ningol skobu gi thorom pangthokna gadori sagol sunumita nga sade hairibasi miyoi khara khaktani sagol sunumita nga sadaba haibisi horokpham maru leitaba
ngarang nalta kadom dagino khangdana khomjilakpa masat amani hiangai gi nini pa ningol sakauba sidi itihas ka sagonaba tradition amasung culture ni loinana mabung sakaura madagi Sandrakiti Maharaj matamdagi ningol oina sakauba ontokibani handaki ningol sakauba si sagol sunumita tai haiduna yaithoknaba yauri besidi itihasik oireba traditional culture asibu ikai khumnadaba yamna lanba thongamani asumna sumsa tharaglabadi mamaithangna numit asigi nungyoba fazabadu mangkhibada natana aikhoi horofam zat naidaba arepa leitaba tauningbada tauba phurup ama oina launakigani maramesna numit asidi soidana ngaktuna pangthokadabani karigumba asiana yauduna pangthoktaba aduna mani maramaduna numit asida nga sawa yadi haibeleti isam samna manamasinggi mathe langduna pangthokpayai maramasina sagol sunumita nga sade haiduna ningol sukobgi numit asibu khongaunaba phurup asigi afaba magunati khangu thaki lonasat amana numit asibu lumna laudaba haibisi miramgi mamangda ikainingai ni asetpa arepa leitaba phurupni haiba uthokpani hainasu pausna makatana phongdorakle makasa tharakoina kangla pawdge topa maroibi pauk sumu memna thamjage nong leptana subudagi imphal more lambida landslide thokre poi khulgi nupi ani salau turelgi ireina sendakibadagi thiba khangdana leire handak nomani ni sida nong leptana subudagi manipurgi tuan tuan maphamsingna sauna saiting pire turelgi imai wangkhalakpadagi misimina fawba yaunare pausina hairibadi ngarang nungthil pung mari ga minute yang khairom tabada urkhul district ki poi village fawduna siliba salau turel nupi ani turelgi ising lantholaga satnaba honabada ireina sendakibadagi thiba khangdre hari turelgi ireina sendakibadagi thiba khangdana leiriba nupi ani dudi urkhul district ki singai police station ki manungsana leiba poi village tagi RS Nonglei ra sei kuntra mapureba RS baresung amadi RK Nonglei ra sei kuntra ga mari mapureba RK mathot mini hari mahoi aningarang labuk kumluraga salo bires nanthoktu na mayum satnaba honabada turelgi ising ireina sendakibadagi thiba khangdana leirakibani mahoi ani thiba khangdana leiriba sigi matang BJP gi wangang loi oiriba hanagi deputy speaker MK Preso Simarena Chief Minister N Berenda makoi ani thibada mateng pangbinaba state force missionary sing thawirangnaba ai besirol ama iduna khangan krehari amaramda handak nong leptana subudagi imphal more lambigi kuding thabi amadi loksaw gi marakta landslide thoktuna singning khairakpadagi lambida lakpa gari sing panduna leire thawdo sing ase yupung tare rom tabada thokibani singning khairakpadu imphal more lambi semliba NSI DCL gi JCB sing sizinaduna ningkhairakpa saruk sing lakthoklaba matung panduna leirama gari sing sathok sin tawbu yahanki haidensu pausna palakli amaromdana amukona ningol sakaubna lakpada manipur gi miya maru oina ningol oibising da yepa pausel pirakli hiangai gi ni panba numit ningol sakaubna lakpada lamdam sigi miyam gi thamoida phawriba harau nungaiba awa mi paiba ni gi apunba isialamadi soidan leiragani mitei singi na ki kumai ama oidiba ningol sakaubugi thauram sigi dama thauram siga mari lainariba furup asigi imung khutingi piba sing madi mayum pan khrabi nupi singi thamoida phawriba sing loinamak nungaiba ngakto oiramloi adugo ningol sakaubugi numit simadi punamangna khaurang nangainari thamoida sina Thagonari asigumu yamna maruoiba numit asina lakpada manipurgi miyamda all manipur student clubs organization amkona lamdam asigi miyambu maruoina ningol oibisingbu harau minok tamna punsi nungsangna lainaba yapi proposal pijari haina amukogi secretary publicity lesram Krishna Chandra Khuman gi sirol amana hairi ningol sakaubo si mitei singi nat ki kumayo ama oiraba su kumay si manipur gi khwaidigi sabu kumay mo oibadana tana kumay sigi manungda sikeliba ningol pibagi fajaraba nungsibigi asiat pa marieduna atai phurup singi miyoi singda su top maw ma piduna laklibani aikhoi gi iramdam gi kuiraba matamdagi haibadi poirei tona masanupi laishnabu sakaukiba amadi madugi khulanglaman oina masanupi laishnana mabungbu amuk sana konungda sakaukiba sumna mathang mirol amadagi mirol amada suthang naina satharakliba ningol sakauba sina ningol pibani gi asietpa maribu matam supigi oina nungsibigi lipun ama oiduna lakibani ngalinge matamdagi hauna khunaironga loinaduna sanglaba matamdagi laklaba maroi khraba ningol sakaubi numina sigi nungyoba isiel gi wangmada oirakpa saktam amadi awongba singa sina leptana piriba sathiraba sapu singa si ai khoi miyamna nainaba amadi yamna munna khangminaba mathautai
Maruina mayum pan khrabi ningol amadi pibasing gi marakte hena yaifaba mani sakotpada yumpamoiba ningol sakobgi kumai haujikti imung kya da khudol pot pibigi hidana bigi saktamama lakpasi sumdaba thaudo amani haina tasiyengna khanglaba phawbada mayamna sumthokpa ngamdribasi laiba yamna thibani asigumbasi khudakta sumthokpa mathoktai ningol sakoba hairaga ningol sakobaga mari lainariba polam khudingmak miramdagi oirabadi ningol sakobagi nungda siliba fajaraba wakhalunadu manghigani ningol sakoba numita thongliba insang mathialdagi hauraga ningol singna mapamdagi purakliba polam sing piba singna ningol singna pidiba khudol pot singadu iramda manipurgi posak sing ayamana oiraktaba sina ngasidi mitai singi sauraba mani fajaraba khumema oirib ningol sakobasi mapalamgi inakhunma lalonma kyagi khutta taba horakibani Masisu lamdam sigi miyamna wakhal muna khantaba mathoktai ningol sakobagi masa asi hena asum thisilaklibani maramaduna hiram sida piba oiriba kayana miyeng thamduna aswebasing sumthokpiyu haina amukona apil torakli atopa pawmadana leptuna suragliba nongna lawmisingda awasa thingpiri bobisan kungamapan kombi assembly Constitution ki manungsana leiba kumbi gi marueba laukol kayada kharangana hungiba phauksing phaulokgi matam yoraktuna khawdok lurba kaya ising thumjin madagi lawmi sing ningba kaiba yawnari lawmi sing ising darkar roiba matam nong subagi mohta mauksa gi khal kaibadagi phaulok naba matam nong surakpa sina lamdam sigi lawmi kya ising marakta phaulokgi awaba kya mayoknabagi phibamda leiri khawbagi matam suraklaba phauksing khawbu matamda Sesa lakshin bagi thengnaga tawba khudong saroidabasing yenglaga ising marakta khawdoktabasu yaroidawri haina kumbi lauktombi lakol law uriba kumbi municipal council gi hanagi vice chairperson wohengba bobisan luwangna phongdorakli iramasida lenga ki agriculture department ami yengsangbi duna kenel amadi khonggi khongnung ngat pakyani ising sithopa ngamdabadigi thengnaribasing tung koina long term policy amaga loinana yengsinbina balenga ki pungning singsilakli atopa pawmana Pauningkol pauksi di kilakosagi LMG na lupa lising tarating bang birambana mangani leihun pawdi pangtukadari isal Nauria pakang lakpa kendra gi manungsan ba hawbom marag irom laikai da level laisram tanu sei taraga mga apok palai kidra laisram asok amasum laisram ongbi Songtham ningol isan gi masa nupi na hawkiba October kungani thogi ayuk pung mapalom tabada thawal turel gi yaripok yambe mapada phi subo sakpada tanu gi hek manaw nupi Josita laisram turel mapana phammadagi turel tasindun iranakhi khudakta mase tanu amadi maki mamanabi lanchen bi hijamga ising songthaduna manaw nupi gi punsi kanana bonakhi adubu laibak thibidi manaw nupa amadi mamanabi gi punsi kalamlaga Tanu Irak na duna mapam adumakta punsi pikhamnaki laisram tanu hauji Islopman Public School khongjom da class 10 tamlibi mahairoi ne duga tanu gi apokpa ashoksu laikidaba phiroi loikiba kuidri tanu gi apokpi isana mapa laikidabigi gi maisa koktringei da isa gi maisa amu hapkat piri haina thamoi sokpa video ama LMG gi members na social media da ubadagi khudaki tengbang oina awaba tari bi imung sida LMG gi general fund gi phandagi khudaki oiba minung sigi humdra ga matu shuba tengbang oina lupa lising tara ma teng pangkhre ngasi gi khongsat adu advisory board member wangkem samjaina lusingki khongsat adu secretary Ojit Surakhabam Kunjesor Mangsatabam Dr Inawa Surendra Ningombam Moinau Maibam, Sobita, Maibam Nisung member Kiasu Saryaki. Secretary Ojit Surakhabam na Pongdo Kibada, Tamangam the Muebiki Punsi Awatar Matam Angamba, Tangbang Nabiki Navies in a Mue Baikoi, Samas Lingdun Hingzabani Habiki, one took Legani, Awatar Matam Namatang Pang by Ishorgi, Shevata Vogus Manahaki. Nakalamarom na thasigi kunganito da puminava manaunupi kanana bohona da Iraq na duna shikibi laisram tanu mak laitaba sina tharaga makogi inkolungda sahi ama makhagi manungna laikidaba imungi miyoi marisure mamang saida apokpana matam sangna kini pheloiduna lekatnaraka laikidabagi sendolna khwang koibedagi singmangam naduna mamagi manegi mayimda lotuna leiringaida lebaktiba thawdo adusu thokibani haina tanugi apokpi laisram ongbi songtham ningol isalna thamoisokna pawdamnakli imung asigi awabada line minded group na ngarang lupa lising tara tengbang pibirambana mangani lehun phawbadi pangthokadawre haina tawimal khangbusu lakli atopa pawmana RK Brozen Singa Memorials Manipur University Inter College Badminton MNW Tournament 2022-23 Skula Women College Nambolgi Indoor Hall ngarang pangthokre haidi
Manipur University ki miyang makhar organizing committee amadi A School of Women's College Nambol na sinduna RK Brojen Singa Memorials Manipur University Inter College Badminton MNW Tournament 2022-23 A School of Women's College Nambol indoor hall ngarang pangdokre. Thauram du A School of Women's College Nambol ge Principal Dr. Wahengbam Robindro, Examination Controller Assistant Professor Salam Chandra Kumar, Head of the Department Nongmai Thep Joy Kumar athoiba mithunglen sing oina saruyaki. Tournament aduda Manipur University, Kanchipur, Western College and Bihari College Khundrakpam, Kumbi College, Kumbi, Imphal College, Imphal, Moirang College, Moirang Liberal College, Luang Sangbam, Biramangol College, Hongbum, Mongolnganbi College, Ningthakhong, Thambalmari College, Oinam, NG College, Lamphel, Oriental College, Imphal, Suzampur College, Suzampur, Kha Manipur College, Kaksing, Thawal College, Thawalgi, Nupagi, Taraga Taruk, Nupigina, Tarukpuna, Tim Kungani Twina Sarugyaduna, Badminton Sanaki. Tournament aduda nupagi category da Manipur University Kanchipurna Mongolnganbi College Ningthakhongbu aniamat maithiba piduna madi nupi category da Biramangol College Hongbungna Mongolnganbi College Ningthakhongbu aniamat maithiba piduna tournament gi mapoiki Dr. W. Robindro na phongdokibada sanaba haibisi amuk mai pakpa amuk maithiba soidrabani aduna mai paklabasingna hena phaba oikhinaba aduda maithiyorabasingna matungna mai pakna bahonasi adubu sanabana pungning haksang phana thambang amadana tana thaksi kaksi ngakpagi khwaidagi phaba tanpamoi aduna aphaba mi amamam oinaba apamba event ama khalaga sanasi aphaba sanaroi amamam oinaba hotnasi haikenasu pausina makhatana su phongdorakli loisilakpo oina topa pawna Manipur gi sanaroi sing gold mapan silver ama bronze ani puna medal taragani thoi logduna Manipur na overall team champion lobangam Indian Penchak Silat Federation ki miyang makhada Jammu and Kashmir Penchak Silat Association amadi JNK Sports Council of Srinagar ani na puna sinduna Srinagar na yumbu oiduna hokipo October ki tarik kunga mathuidagi kunga mari phawd India ki State Union Territory amadi service yauna puna team kuntraga tarukna sarugyadun namit mari ni subna Srinagar da pangthokiba senior amadi Master National Penchak Silat Championship 2022 da Manipur gi sanaroi singna gold mapan silver ama bronze ani puna medal taragani thoi logduna Manipur na overall team champion lobangam khre Maharashtra ahanba runner up amadi Jammu and Kashmir ani suba runner up takre championship asida Naurem Boinauna Seni Athletics men solo tipta gold Sinam Singkhai amadi Sinam Jiban anina Seni Athletic men double category gold Tending male 100 kg da silver Hoidrom Abishan mitei 65 kg gold Thanawjam Johnson mitei 60 kg gold Yaikhom Kiran 55 kg gold Yaikhom Rohit mitei 50 kg gold Tending female 65 kg da Hongsangbam Surjubala gold Thanawjam Rita Devi 50 kg amadi Ningthaujam Priya Devi 55 kg anina bronze Samje Sabam Vidyalakshmi Devi 45 kg gold ni Championship asidagi goal lawkraba sanaroi mapan chalibase asigi December da Philippines ta pangtokadoriba World Waste Games da India gi mot sinduna saruk yaragani amadi Manipur gi sanaroi singna goal mapan silver ama bronze ani punna medal taragani thoi lawduna overall team champion lorakpada Penchak Silat Association of Manipur gi mekedigi nungaiba phongdorakli panba yabdi haukiba October gi tarik taraga mathoi Tarik taratret phawbad Indian yumbu oiduna bangdokiba taruk suba senior Asian Penchak Silat Championship ta Manipur gi sanaroi singna gold ama silver ani amadi bronze manga lawduna chauna mai pak leikhraban henisu paushin makhatana phongdorakli thajaning oiba mafam digi phangma pawmana last evening da cyclone sitrang na silakpana khorgi normal life ta yamna thina Noney amasum Tamenglong district ta affected tawkhre impact khra to on khre hari Takta kupa jinga gumba amasum temporary structure khara haribi storm sina humduna pukre hari loina na upan bising magi marufukna phukale amasum magi masamareng sing teklaga ground na tarakre hari loina na storm sina electric stringing line sing damage tawbana maram oirakanda last night gi hauna Noney amasum Tamenglong district ta mai pibigi thabak lepli hainisu thajane oi mafamdagi pangma pawsna myam makhatana pirakli duga myam puna anoba update nga mini saina channel sigi mekedi gi thamjari duga hauskoina di myam matang sa lu sinjarage masu myam pun anoba update nga minasi